Mieng tabiriba pumnamakpu ahanmamaktada taramna okchari. Ngasisu amuk miyamgidamagta anoba video mapuraga lakchari. Ngasigi video asidi Ingsok 2021 na thokiba Myanmar Gi Military Coup na yumlon nariba Manipur da pirakpa Cheitheng sing amadi masigi matungda oirakpa phatraba thaudoksing gi maramdani. Myanmar hariba lebak asida democracy bu chatpa pamba singa lanmi gi lengak namphura thamna ba hotna ba singa angam tanarakpadagi Ingsok 2021 gi February thadagi civil war ama lanmi gi lengak adubu pamdaba singna haurakhi. Miyoi kaya ama yumthang nariba India romda haibadi Manipur da chanchilakhi. Nauna khun kaya ama su tasilakhi. Makhoi asi Ingsok 2022 gi sahi asida mising yamna changlakre haibagi pau adum tanari. Khudam oina Ingsok 2023 gi January gi tang 13 ta Technopol gi DC amasung SP anina more gi mapham kharada Burmese marphuga manga mukhul oina tasinduna leirambagi wafamsu phongdokhiba laikhre. Sairak asida matam kharagi mamangdagi lairaklaba kuki singna umang kokthoklaga popi pambi sing ka hena thabagi wathok amasu tholakpa matangsu oirakpa mapa chapchana khiba haibaduni aduga Manipur lengak nasu war on drugs haiduna niyom lana drug trafficking amasung drug abuse tawba singi sang yamna ka hena hengalakpa asigi mayokta lauthoklakhi amadi nongthaktagi afaba camera ningthina palaba drone sing sizinaduna popi thariba mafam sing yengsinki aduga drone dagi phanglakpa camera footage adu amuk hanna screen na chawba amada kapthoklaga yengmada Burmese type ki oiba yung khusa haibadi u na makhong wangna yunglaga sagai saraga saba khul anoba khara sarama thengnakhi. Hairiba mafam sing asi ayamana Surjanpur, Technopol amadi Chandel district ki saruk sing ayamba oirammi. Masidi asum henjidaklabadi yararoi haiduna naga ama kuki ama mitai ama furup ahum asigi luchingba sing asina subcommittee ama semlaga anoba khul sing asi lawthoklaga relief camp da oina leihannaba tawsira haibana chingba wafam kaya ama khanare aduga kuki gi luchingba mihut aduna matam kharadang pibiu aikhoi kuki gi luchingba sing CSO sing village chief singa amuktang tanarakhigi hairamlaga amuk hanna halakhidre makhoi masel tanaraba matungda maitai singna SD oiba kuki singbu thina tawbire tanthokpigadawre haina maran ama pisillaga maitai singi mathakta lan tawdrabadi yararoi haiduna makhoi masen khanaraba matungda hojik oirakliba mawong asi makhoina chathaba leptri. Manipur da kuki lalhobal linkhatba haurakpa asi Ingsok 2000 gi matungdagi ni makhoina naga kuki amasung paite kuki lan mathang tholakpa adagi linkhatpagi wakhal asi phaurakkhibani. Manipur da kuki lalhauba thoraktringai gi mamangda masing yamlaba kuki sing asina tampakki miti lalhauba singna yaushinduna training phangki haiba asi paw ama tanaba laikhi. Asumna training phangkhraba matungda makhoigi kuki singi oiba lalhauluk kaya mathang linkhalakhi. Makhoigi mahousadagi mi manga taruk suna punma yadaba lijat ama adum leijai adunani telaba matam asida fraction mayam ama tholakliba asi khudam oina pallabada UKLF UTLF UTLA KRA KNF KNFV KNA KNAT KLA KLO KNO HRA ZRA asina chingba telaba matam asida masing khangtana tholakhiba asine to asum tona handak kangpokpi maikaigi kotu hairiba loop asiga amasung Surjanpur maikaigi ITLF hairiba loop ani asina fraction tarakpa asisu kudam oina panbe yai kangpokpi rongi miyoi singdi irang asi senapati gi naga sing khangnaba singda makhoi di shanti pamdakle handaki asisu Surjanpur romki mawa thajarubadagi yaurubani haiduna wari sarakpagi pawsu tanakhre makhoi di NRC chatnarabasu karisu kaide Surjanpur romgi misingna yachabagi wani hairakpasu laiki Surjanpur gi misingna NRC chatnaringdabagi maramdi mahousadagi furup mayam ama haibadi paite mar kuki mijo thado chau wifi gangte mitai asina chingbagi mathakta sahi 10 muki mamangdagi Burmese singbu adum laiduna lakli maram asinani atei mafamgi miyoi singa Surjanpur gi miyoi singa lon jamna khangba makhoina heliba si
Karigumba Manipurda Kuki Singna, majority oiba community ama oiramba targadi, Hojik Puruk Mayamasi, Makoi Gi Minaida, Yamna Wana Kangduna, Leramba Shuyai. Kudam oina Karadang Pallavada, Kuki Taba Mapam Singda, Sahi Kayagi Mamangdagi, Nepali Gurkha Singna, Apang Mataba Inkan Kaya Ama, Shu Nom Jaraga, Pashakara Pakalakpa Urabadi, Nampu Hapuda, Puba Tangmangam Loidaba Diman Kaya Ama Toshiladuna, Kangmangam Laktabadagi, Manipurgi Mapanda Ayamana, Maru Oina, Darjeeling District Ki, Maru Oina, Siliguri, Korigori, Koribari, Sebok Road Harib Mapam Singa Sida, Nepali Singa Sina, Yamna Matoi Chakna, Bayum Honaki Balekre. Nepali Harigasu, Nepal Gi Manung de Hectelation Bayabanate, Maram Maduna, India Rom Tangmasaruk the Oina, Lady Ba Asini, Maram di Makoisi, Indiagi, Nepali Kangoni, Aseng Bagidi, Gurkha Hainakaunagawani, Makoyasi, Puxian Singba, Tauna Leba, Discipline Labana, Prithvi Pumana, Masak Kangnari, Handaki, Mite Kuki, Irang Asidasu, Kuki Singna, Kahen Madiman Kaya Amatawi, Haibagi Pausu, Lady Aduga, Hojik Tok Leba Irang Asisu, Hana Leramba Kuki Singna, Myanmar Dagi Lakpa, Lanjalakba Singbu, Langak na Siam Liba, Relief Camp Sing the Lahelage, Irang Nem Taraga Maram the Halan Krage, Kut Hanaroshi Haragadi, Irang Asi Karam Kaidi, Nem Tarak Boshuyai, Adubu, Madugi Taiwana Bada, Irang Asi, Karatap Tarure, Tokado Baman Mawong the Kanaruraga, Jan Tazada Bamawonda, Amukhan Kanshin Bamawonda, Landarakli. Aduna, Handaki Asidadi, Aroiba, Angam Amatanak Mawongama, Werekadori Yatla, Haiduna, Miamna, Machi Machida, Chibon Hainabasu, Tanari.